positive oiraba IRB ama masagi mayumdagi lakhotkhre COVID-19 laisana positive oiraba Indian Reserve Battalion IRB gi personnel ama masagi mayumdagi ngasi medical department ki mari lainaba official singna ambulance sizinaduna lakhotkhre masagi mayumdagi lakhotkraba IRB personnel adu maming khulem Zoykanta kawi Imphal West ki awang khunau dagini mahak ngarang Jenims ki BRDL dagi phangba report ki matung ina COVID-19 positive oire haiba khangkhibani hairi Atopa paw manamu COVID-19 na naba ahal amasu laikhidrei COVID-19 positive oibidagi Porompat laiba Jenims Hospital ki COVID ward layeng duna lairakhiba sai humpurom surabunu pa amang asi laikhidrei laikhidraba MUSC maming RK Borot sai humpu nungmaibung Purana Bazar dagini MUSC ngasi ayuk pung mapan makhairam taba matamda laikhidabani mag diabetes amasung hypertension gi laina su naba miyoini ngasi laikhidaba miyoy asi tharaga Manipur COVID-19 na sikiba miyoy masing taraga ni shure Jenims Hospital gi phangba pawgi matung inadi laikhidraba miyoy asi diabetes mellitus hypertension amadi thamoi gi laina laiba miyoini mahak heart fail oibadagi laikhidabani haina su pawsna makhatari Atopa maruiba paw manamu moreda leiba sinmi satret henbana sarana makhakta sadun awaba phibamda leiri COVID-19 laisana maram oiduna sarkarna section thorang lakhwatuna March 10 dagi Indo-Myanmar Friendship Gate number 1 amadi 2 thingjin kibaga loinana Indo-Myanmar border seal tokshin kibadagi lalon itiki thabak lep kibadagi moreda leiriba Indo-Myanmar Workers Forum gi laborers satret rom henba thabak suba phangdabdagi Sarana masaduna awaba phibam da hauzik lairi haina forum asigi president Ningthau Khongjam Pholindro Singana phungdokre magna hai sinmi satret henmana thabak supam leitabadagi wana lelingai serak asida haukiba July 19 dagi amuk hana lockdown amari curfew tawkibadagi moreda lairiba community punamak Laoraba forum asigi sinmi satret henba asi ayamana khudongchadaba mayoknaduna leire maramaduna yaragadi sarkarna Indo-Myanmar Friendship Gate number 1 amadi 2 asi pung khara komthokpirabadi sinmi singna sana thanabagi awaba leiribasi kharadang oirabasu kokhanba ngangmani haiki mahakna makha takhibadi tha mari mangarom lockdown amadi curfew tawkhibana laborers sing asi sufam nompham leitabadagi sarana masaduna leiringai serak asida moreda hauzik sarkarna yeliba sing adu Napsagi Oina miyoy amada kg mga piri aduga PM JKLY gina miyoy amada kg ahum piri basi aduki matik likna pibana miyamna sana ba sinjaki maramda khudong sadaba mayokna haliba asibusu pendaba phungdokhe Manipur Sarkar gi CAFNPD na laukhokhibadagi Pradhan Mantri Garib Kalyan Ana Yojana gi sengi kg mga napsagi oinasu Seng kg mga pigani haibadu moreda di mapung phana phangdre moreda grocery dukan hangliba singna post gi mamal gi list dukan mamangda thethaningi haina su phungdokhi forum asigi vice president alina phungdorakhibada lockdown amadi curfew matam sang tawkiba amadi border thingjin kibadagi sinmi singi sana thanabagi polam phangdabagi awabana kham thengle maramaduna forum na mateng tawbiyu haina wakat kya lakli forum na su mateng pangma ngamdaba maramna labor singbu Nungsibiduna sarkarna mateng pangbiyu COVID-19 laisana sidringe de sana bachinjak phangdaba yaurakpagi phibam laborers singda hauzik yaure ngasi phawbada sarkarna yeliba seng khara sinatana awaba taraba laborers singi awaba da karigumba hiram amatada mateng pangbidana laidi hana su pawsina makhatari atopa maroiba pawmanamo MLA dagi resign tokrabani minister oina Wasak Laoraba yari State Assembly gi taramothoi suba nongju mifam nangrang pham kibaga loinana Congress ki MLA sittagi toklagi haina speaker da ayiba surol pisinkhre MLA dagi toklagi haina se pisinkhra MLA sing adudi Abdul Nasir Lilong Ginsu Wahau Singhat O Lukhoi Wangwai Ngamtham Haukip Saitu Okram Henry Wangkhai Paunam Brojen Wangjingni ngarang numidanga thengmra Okram Henry gi official quarter da pangthokpa pawgi mifam amada MLA singna CLP leader oiriba o ibabagi thawong asi PND haina phungdokpaga loinana luraba COVID-19 gi pandemic asi thengnabagi tanja asida power ne hena maru oi khanba amadi palibelenga asina Manipur gi issue kya loisilakpa amadi singtam anigi asetpa mari fagalakpa asi ubada palibelenga asibu sokatpo oina MLA sitagi resign tobagi khongjang asi laurakpani haina MLA amana phungdokhi masiga loinana MLA sing Asigi maraktagi lakliba tang taraga humdoida MLA ani minister oina Wasak Laoraba yai haina aikhogi paumina awangba thaktagi phangba paw amagi likhun amana hairi hauzik lairiba lenga asi miyamgi khanba lenga amani haina MLA amana phungdorapaga loinana makhoina thuba matamda Congress ki membership tagi tokpagi sirol su pisilagani haina Okram Henry na phungdorakhi
Hauzik oireba lengaki phibam asida ngehak laituna political gi sarangna bathokliba si miyam gi mahut ama oina yengduna leibigi matam natre khanbaga loinana miyam gi yaifabanaba thabak thoram khara tawba ngamnaba MLA phamdagi thadolaga asigumlaba power munnabagi politics asidagi lapna leiduna miyam gi thabak tawge haina MLA amana su phungdokhi mifam maduda MLA Abdul Nasirna hauzik paliba lenga asi miyam gi khanba lenga amani haina phungdokhi State sida lairiba Congress Party asing asidi maya yaudraba kai amaga pangkhak oire haina su phungdokhi Minister Oina Wasak Lauragadaba MLA ani adudi Okram Henry amadi Oinam Lukhoi ni haina thajaba yaba paw amagi source tagi khangma ngamkhraina su paw sina makhatari Opa maruiba paw manamu positive oiraba MLA Fazur Rahimbu niyam lana COVID care center nataba hotel Imphal da thamjinbadagi yamna sauna mi paiba poknare Manipur da ahan boy na COVID-19 laisana positive oiba MLA asi wabagai AC gi MLA Fazur Rahimna oire adubo positive oiraba MLA asi Manipur sarkar na niyam lana COVID care center su nataba paid quarantine center oina classic group of hotel na salairiba hotel Imphal da thamjinduna makhatana layengsa tharakpadagi Imphal hotel da thabak tawriba karmasari sing yamna sauna mi paiba poknare haina pausna makhatari yamna nungaiba paw manamo Russia na COVID-19 gi vaccine siamba loire Putin Malemda sawa singnaba laisat ama oiriba COVID-19 nagi ngakthoknaba hidak Russia na siamba saba loire haina Russia gi president Vladimir Putin na phongdokre Putin na wafam asi mahaki minister singa pangthokpa televised video conference amada phongdokhi vaccine asina COVID-19 virus tagi ngakthoknaba asobo khulai oiragani hairi Russia na puthokliba vaccine asida antibodies ki sang yamna wangna yawbaga loinana haksang su phana thamba ngamli hairi President Putin gi masanopi anida su vaccine asi mapung phana thaduna mai pakpa ngamle haina su claim tawri haina pausna makhata na phungduragli aduga lochilakpada maruiba content masang katanga mayamda share tawjaramge asigi content si mayam nga side su na pathoksakhre adubu atopa paper da phongba maruiba content ama oibana mayamda mun inaw share tawjage Congress ki MLA manga MLA famdagi tokpada speaker na ayaba pikhre Congress ki MLA tarukna MLA famdagi toksaragi haina ngarang Manipur Legislature Assembly gi speaker da pisinkiba serot adugi manungda MLA manga MLA famdagi tokpada speaker ngasi ayaba pikhre ayaba pikiba asigi mari lainana makoi manga na pairamba famsing hang le haina Manipur Legislative Assembly gi Secretary M Ramni na phongdokre panbayai MLA taru asina ngarang MLA famdagi toksaragi haina sorol pisinkraba matung numidang Paumi singa unaba amada makoi kanamtagi pressure yaudana amadi masana yana MLA famdagi toksanaba warep lawbane haina phungdokhiba laikhrabane masida natana Congress Legislature Party dagi lusingba oiriba Okram Ibobi matik sadabadagi tokpane haina maral sikiba laikhrabane mayam matik khardi samjinjare tawudobo mayam aina pathoksa hisib da show ki balan ki viewers mayam ngakpigani nungsibina video sibu like amasum share to video amasum channel sibu subscribe to biramu and thank you